ngashi phongkiba tongan manipuri siphongsing amasung thokiba thawdo wathoksingdagi maroibi I pausing myamna thamjagi anbada sakangdabisingna kom nupa ma phakre ngase pung taraga minute taraga marum tarakpada langol tarungda leiba masagi sai nifugo humdoirum suraba kom nupa ma masakangdaba me hum laklaga phadna pokra haidi kom nupa du maming sarto thong sai nifugum de kawi ma kaksing lom de laklaga langol tarunga tainaba ngai kalong khul leirakibani Maki imungi miyoi sing di mak pu tek ta kaidan athubu matanu thadok pira o haina apel torokli adumenama thawdo sigi matana lamphel police na case ma lokotuna maki khungul liba hokrai makha satharak poina to ba pawmna lana sigi layam laitana ba thawni thoram pang tokre sai sigi haukiba me ahum digi satharakli ba lana sigi layam laitana ba thawni thoram ima laisem ina loisang na sinduna nongpok singmu thong Meitei lekon thalo sipilo seloi langmai sing impal no pok pang tokre Meitei na lan ngamna ba lan gi laikhai asuma purokna ba langban gi nong mapan bada layam laitana ki thoram maduda ima laisim ina loisang gi secretary ahibam medana manipur lai ba mipung khudimak yamna waraba matamni lan asina maram oiraga panthauda pawkot pawdam jaraga khuyum layamda lepak myam oiribo aikoi myam yauna thawni jabani mipung khudimak pu nuai yefana leina ba thawni jariba sibu ubiraduna pina bibo isanu langman gi nong mapan na midasi layoiba panthawna saphongba sai kun ngate rak suban mini lebak ki luraba tan pamoibana laigi thorom khakta pangthokpani haikhen su paus ta makata na palakli atopa pawmna Kuki gi Aronba Thourangda Thousaruda ba Meitei ngasi Masagi maram damda Michen Oirakpagi Ning pomli Thaunauzam Brojendro Kuki singna sai kya gi mamang gi pandam mamaga loinana li sangsin atopa phurup singna kundariba mafam singna sangsin duna makoi goiba lam amamam semgatuna kunda slaki basida Meitei singna Thousaruda ba madi henjina khanjiluda bana haujikti Meitei singna magi marai kai maram damda Michen Oiraklabada Ningdol pomli Manipur gi puari ga sagona duna laklaba sanahal loksau haujingna leimakong haina khangnariba mafam sida government su miyeng sambi khidaba madi Meitei na su tungna kari oirakadagi haina Thousaruda bana ngasidi mafam asida khundari ba Meitei sing maramdam mairei kai da Michen oire matam amagi sanahal loksau ngasina leimakong haina khwaina khangnariba mafam si Imphal West amasum Kangpopi district anigi lona bada leiba kaunung sing singkhong da leiba iramdam sing leibak Manipur gi puari ga sagon naraklaba tatna thana yarroi da mafam amani kaunung sing asima Meitei frumna ira thawni jariba kaunu lairembigi senglaba khopam lairibani khurkhul awang lekai gi community hall sangjapam lauduna lairiba leimakong singmangdagi khurkhul gram panchayat ki ward members oiramba puri sangba jiban Meitei sai nifugani pana pokpale kidraba PS Shamjaina pokna pamna phongdorakpada Susampur district me ahum digi haurakhi birang sigi saruk ama oina Sengmai assembly constituency ki manung chanba leimakong dasu irang thoptuna Meitei singna mayu maikei thadolaga lanje naraktuna me kunga mapandigi mapam kyara sangjapam lauduna laidi sai kya gi mangdigi leimakong asi leimakong bazar amadi leimakong singmang haina khaidoktuna Meitei Naga Kuki amasum Nepali phurup singna puna nungsi sanana leiminarakpa mapam amani leimakong bazar hariba mapam sida Kuki phurupna namna tai aduga leimakong singmang asina Meitei phurupna namna tapa mapamni mafam ani si Imphal West district ki Sengmai assembly constituency gi manungsana leibaga loinana mafam asi khurkul gram panchayat na konduna kanta khulen polling station da kumja inglising amaga samapan gai marfuga mari fawba puna bot thadamina dun lakhi aduba masigi matungdagi leimakong bazar asi saitu gampazol gi manungna salankhre masigi mathakta leimakong singmangi Meitei singna yon thorakpa Kuki purup ki mi singna leikiba lam natragana lopom kya asida laukhai laurakhi amasum sangam gi anabu Kuki khul kya sambalaki makoina samgalaki ba khul singa sisu saitu gampazol gi manung salangki thawong sin leimakong gi mahoksagi leijarakpa masa adu tamna thugairaktu Meitei singa si minority gi thakta lakibani masina maram oiduna Meitei singa si thengthang kya awana mayukna duna lakli jiban hai Manipur si tuan ba furupna khunda mina duna lakpa lamdam mani lamdam sida Meitei sing asabu thawdang lauduna apun bigi saktam ngaktuna nungsi sanra leimina duna lakpani leimakong area da khundari ba Meitei singna mafam sida leiminari ba furupunamak amatu ena nungsi sanana leimina ba pandam da apun bagi oina village authority semgatuna leimakong singmang youth club ni kaki
क्लब असि प्रेसिडेंट फाव ओइफैगी मी अमदा ओहनखी क्लब असिना हगोलकलिब नहासिंगु मसा मोपाना थमदुना मतिक चाबा मी अममम ओहेननबा फुटबॉल लवर्स क्लब अमसुन कखी मधुगी महिना लेमखोंग मैकैगी मैतै अमसुं कोकी फ्रुकी ओइना सकनायरबा फुटबॉलर क्या पुथोकी सनरोइसिंग असि स्टेट लीग त माय पाकना सनाबद नतना मपानगी ममिंग लेरब क्लब सिंग सनादुना असौब फिदा अम कन फाव ngamle magna hai laibak thibidi मैतै सिंग अमत ओइबगी वखलोन मणिपुर से लमदम सिदा खुंदा मिनरिब फुरुप कुदिमकी नि हाइना लाउरिंग सेरा सिदा कोकी सिंगदी मखोइते गोइबा अरुण बलालोंग अमा सथरागा लेनमले ngasi मैतै न नमन खुंदारंबा लैमखोंगी मफम सिंग असि कोकी सिंग मेजॉरिटी ओइरक्तुना मैतै सिंग असि तंथोरक्ले पुआरी के सगोन अदुना लाक्लबा मैतै गी इपाइ पुसिंग थंबिरंबा मफम क्या मखोगी ममिंग थोनजिन खिदुना ngasi मैतै सिंग मफम अदुदा तक्थोरक्तुना मिसेन हाइबदो वरे ngasi लैमखोंगी मैतै सिंग रिफ्यूजी अमगुम ओइरक्लिबा फिबम असि मंगद फाव मंकिद्रे मसीदगी हेना पुनिंग सिबा मदे नोआइतबा सि लैगनि खंदे पुनमास गवर्नमेंट अमसुम मैतै फुरुकी मियंग सालौदबा थवोंगनि हाइनसु जीवन पेन वाफम फोंदोरक्ले अमरोमदना एक्सपर्ट टीम न सुचामपुर येंसिनख्रे सुप्रीम कोर्ट न हापखिबा कमिटी की मेंबर अनि न साबा एक्सपर्ट टीम ममनंग सि सुचामपुर सतख्रे अमसुम मफम मदुर हांगबा तोवान तोवान रिलीफ कैंप सिंग संगजफम लौदुन लैरिबा मीसिंग उनदुना वरी सनख्रे एक्सपर्ट टीम असिदा डॉक्टर हरीश सेक्ति अमसुम डॉक्टर पदमा सरुग्यारी मखोइन रिलीफ कैंप सिंग संगजफम लौदुन लैरिबा मीसिंग फिजिकल अमदि मेंटेनेंस हेल्थ की मतान हांखि टीम मसिना डिस्ट्रिक्ट एडमिनिस्ट्रेशन की ऑफिशियल सिंग पुलगा होप बप्टाइज स्कूल ब्लू स्टार एकेडमी अमसुम सेंट मेरीज स्कूल दा विजिट तौखि रिलीफ कैंप सिंग येंसिंद्रिंगी ममोइनना टीम मेंबर्स सिंग लंजेनरबा मियामगी मेंटल हेल्थ की मताना डिस्ट्रिक्ट हेड डिपार्टमेंट ऑफिशियल सिंगा डीसी की ऑफिस तो उनखेनसु पाउसुदा मखाताना सुफोंतोरक्ली मखासा तरक पोइना तो पापावना पार्टी खुदिमकी एमएलए सिंग अमत ओइना पुना लेमिनदुना नगा पिस्तो असigi वोरोइस नम पुरकनावा होनामिनसी चीफ मिनिस्टर नागालैंड चीफ मिनिस्टर नेफियर रेओना ngasi assembly ta lairiba political party punamaki legislature singna puna honaminaduna naga pisto wasigi woroi sana mathubu matamna purakna ba honaminasi haina appeal tawkhre February 3 assembly mikhalda mai paklaba matungda ruling nationalist democratic progressive party NDPP gi ahanba general body meeting da wangang ludunam hangna masina party isigi khwaidi ki maroiba agenda ne ki English ngani ga kunga matoi da party punamangna kusamnaduna awangna po state sida opposition leitaba government ama simki madu assembly mikhal loiraba matungda English ngani ga kunga homdoi gi march ta da anirak suboina tokhi aikoina punchilibasi leadership ki khaktanati masi issue asigisni aikoina makhata na punna thabuk tawminaduna athuba matamna worries ama purakna basuni haina riona kuhima daiki mangna hai party yaudaba government ama haibesi tha khudimakta manung mapan naide amasum NDPP asi sahi taruk suraba party amane amasum aikoina BJP ki alliance partner na sagotuna state asigi general election da anirak mai pakre atopa political party punama opposition yaudaba government amagi damak sanctionara ki haina smang aiki Nagaland de Masagi weba resource marangkai na leite amasum state government asi center digi mating lobu sangi haina chief minister haiki center ga satminaba alliance ama oirabadi state government ki miyeng asi naga singa thami maramasna miyamna NDPP da sagutna rakhi haina smang haiki aikoina phangliba achievement asi party ki leaders sing amadi workers sing kathokpa madi thajaba duga loina na thabak tawbada ki haina sumakna punna thabak tawminabagi mai pakpa dura thagathi English sing ani ga taraga mangara Nagaland da matam pumbagi santi lehna center amasum National Socialist Council of Nagaland isak muibagi marakta framework agreement ama sign tokhi framework agreement adu English sing amaga samapan ga maudraga taretagi sahi taraga nipan supna wari mat furak sanaraba matungda inakhibane English sing amaga samapan ga nifuga tareta ningtamba phangbaga athuba matamna Nagaland da insurgency ki issue lakhi madugi matungda numai kapnabagi sukti edu lakhi adumainamak masigi aroiba woroisana madi purakpa ngamdana lairi masigi maruoiba maramdi nation IM gi tongan phiralam sum constitution leiba haiba dimanadu government yadabadagi nenasu pausna makhatana su phongdorakli atopa pawamadana sana sabida kapsilakli Imphal East ki Yangpupi police station ki manung sana leiba sana sabi village ta ngasi kokila lawu sing numai kapsilakra hairi sana sabi village tha sigi tarag humdoi resu thamna popi uyok singdagi
Kuki sing nomai kap silaki makoi nomai kaplak diba mafam si yengang pokpigi uyok singni mafam sida hauzik thoklib irang si hek haubadagi kuki sing na makoi bunker oina sezinadun lairakibani adubu matam kharagi mamangda yengang pokpi police CDO Impal East amasum Central Force singna puna sangsinduna bunker sing adu thugai kiban haidi aduba hauzik amuk kuki singda makoi bunker amuk sajinduna laisin kraba matung na nauna nomai kapa horakibani hainasu thaudok thopam dagi phangwa paun su haidi Aronba MLA Minister Singh BJP की मत खोंजंग संगसिंदौरी Organizing Committee of Public Assembly for Restoration of Peace in Manipur na ngasi singjamai akampat leiba 11 Star Union gi ground pangthukiba Public Assembly de tongan warep sing lobu loinana warep sing adu September taragate horaga numit tare ni gi manungna thabu oin onthokpa ngamdrabadi September kun ga mari de miyam MLA Minister Singh amadi BJP gi office bearer punamaki mutakta akan makhongjang sangsinba hain amat oina kyana kraidi me ahum digi horaki banumai kapnaba masum hingsa gi thabak sing khudakta lephan gadabani haina ngasi gi Public Assembly na ahan bore bloki me ahungi mamang da leramba Manipur gi status ko ngak laga thamgadabani haina ani supa ore bloki National Highway sing asida matik saba security arrangement pi duna ayat apan leitaba traffic free flow traffic matambum de lehangadabani haina ahum supa ore bloki Lanjenaragli Manipuri Kudingmaki Sapsaba Rehabilitation Package Pigadabani Haina Mari Supore Bloke. Hauzik Manipur Gilaimai, Haudiba Poppy Pambising Punamatum Mohan Gadabani Haina, Manga Supore Bloke. Mobile Internet Kudata Hangokadabani Haina, Taruk Supore Bloke. Kuki Militan Gasanariba Su Niam Sumna San Halo. Apa Bokusukulai Pai the Misam Yamna Kablak Libasi, terrorist Nihaina, Istadamasum Sentan, Lapukadabani Haina, that is Subamasum Oreba Wore Bloke. Harib warep singasi India gi Prime Minister, Home Minister amasung Manipur gi CM da thamba hain amat oin yanaki hain Organizing Committee of Public Assembly for Restoration of Peace in Manipur gi convener L Vinod Kumar gi sirol amana phongdorokli harib warep singasi September taragatre te gi hauraga numit tare ni gi manung na pigitabani kadigum warep singasi thaba oina undok ngamdrabadi mathangi numit September kun gi mari miyam ga MLA Minister Singhamadi BJP ki office bearer punamaki matakta akan makhongjang sangsinba haina amat oina gyana kre haina siol lasina supali Aronba yamlaba khusu khulai recover tokre Impal East Bisnupur Thoubal Kaksing amasum Susampur district singi matai oiba amasum khudong thring oiba mafam singna security force singna thi humbi gi thabak chathaduna nomai ama country made pistol taragamari nomai maru sama kun gunpowder kg ani country made Pimple gun ammunition kg ahum amasum tiggering mechanism ko loinana country made bomb ama Susampur district ki recover tobu ngamkhrai na police control room na phongdorakli numai kapagi thagdok singa loinana hawkiba pung kun ga marida state asida ungkhatnaba phibam laiki haina sirol amada police control room na haidi National Highway Kuntraga Tarat Impal Jiribam Lambi the Tangai Fadaba Potlam Sing Puba Gari Sahum Gataragani Twemasum National Highway Ani Impal Dimapur Lambi the Gari Sahum Gataraga Turklaki Kodong Tininga Oibamapam Sing the security akan section Tharang Sing local yamasum Gari Sing Maning Tamnamasum Asuyangam Yaudana Saranava security can boy Piri Hadi Sing Payamasum Lower Querentak Bele Sing the Central Armed Police Force CFPF Sing deployed to Krehaina Sirosin Makatari Manipur gi sing amasum tampak animaki tuan ma district sing da punna nakas checkpoint samaga kuntraga matoi thamki amasum state gi tuan district sing da ating ba sing thugai ba mari lengana police na miyoi lising ani ga sani ga mark pani toi detain tokhi hairi miyam na tonga thajadana ba amasum Aronba video sing gi section na ba sirol asina upload torodana yumpam yawdu ba video na sing ba sandoralabadi central control room gi room free number 9233522822 dagi confirm taw yagan hadip lakiba numai maru sing amasum explosive sing police natragan maranat pa security force sing da kudakta halakhanaba miyam da apul torakli han su pawks da phongdorakli loisilak poina to paw mana popi mangan bada IAF siznagani karigum state government haijaragla Manipur popi thaba lokpam sing fields mangan bada center na IAF ki plane sing sizinagani haina Defense Minister Rajnath Singhana kokomigi muhit kangbu amada thajaba pirakli haina Impal based over civil society organization singi umbrella body am oidiba ko coordinating committee on Manipur integrity kokomina phongdokre kokomina hai delimiti coordinating committee
DMCC की म्यूट कांबू अमन सगोल सनुमिता डिफेंस मिनिस्टर का माकी न्यू दिल्ली द लेबो ऑफिशियल रेसिडेंस तो उनके मसुम कोकोमी ने पिसन की मेमोरेंडम द पल्लीबा कुकी नार्को टेररिस्ट ना नेशनल सिक्योरिटी द पिरकलीबा थ्रेट की मताना पौदम की मपालेवा की मियोई सिंह द अरुबा ई पाउ लीक ओइकिबा इम्फाल एयरपोर्ट की एड्रेस लमकार ओंथोकिबा मसुम मैतै क्या की आधार कार्ड सिंह मसुम PMYZ की एड्रेस सिंह कुकी की एड्रेस तो ओंथोकिबन सिंहबा इंडिया गवर्नमेंट की सेंसिटिव ओइबा database singda access tawkhibna singbu yamna sakhiba issue singi threat ki asang list ama share tawroduna ko komina hai athubra puni sanction ba mathau tabadu defense minister degi pekhana bai saki RAF Indian Air Force ki aircraft sejanaduna poppy sing manganabagi mangonda haijaki masigi matana karigumba Manipur government na union government haijaraklabadi thabu oina pangthokani haina defense minister na thajaba piraki haidi tongan state tongan administration ama सेमबदा मतेंग पांगबिनबा कुकी ग्रुप्स ना UN अमसुम इजराइल की प्राइम मिनिस्टर अमसुम मणिपुर की इशू की मतंगना EU पार्लियामेंट पिसिन की मेमोरेंडम द मरम ओइदुना भारत इंडिया नोय हंदबादो DMCC की म्यूट कांबोदुना पुथोकी हाइना कोमिना मखाताना फोंदोकी अमसुम आर्मी की अहुम सुब कोर इंफॉर्मेशन वारफेयर सेल ना Editors Guild of India ikiba city Meitei community na thajadaba ohelakiba army officials singna Kuki kulai paiba group singa maru mapang oina laiminabigi amasung AR natragan army na sizinaba India da saba explosive singi video kharasu mihut kambu uduna khangan kiana ko komina phongdoki asigumba thawong singa si tawandanaba Assam Rifles amasum army da mathau taba direction sing pinabasu defense minister na taksinki Meitei miyam da mi paiba musum langtaknaba pohalakhiba kuki khulai paiba nupa amasum nupi singna security force singi mamangda koicha chatlaga leibigi security force singna namba video singi matangna defense minister da su khan khana ko komin phungdoki Meitei na AR thajabi yamna nemba maramna atoppa daita leiba security forces na Assam Rifles ki mo chinanaba memorandum aduda palle hana ko komina makhataki Meitei singna khongjang sanction bada lathi charge tawba rubber bullets tear gas amasum asingma numai maru kapsilati adubu kuki singna khongjang sanction badadi Meitei singda tawriba mawongodu tawde amasum masina Meitei miyamna mi paiba langtaknaba amasum misang mi kainai habigi wakhalon am foli AR amasum army na kanglup animakta sapmanaba miyeng yenghanaba mihut kangboduna defense minister da haisaki hainasu kokomina pali narco terrorism amasum illegal immigrants athupada miyeng sangba mathau tai amasum makhoi gi mathakta action lawgadabani maramdi makhoina suspension of operation gi ground rules sing thugai poppy plantation punamak mangangadabani amasum masigi criminal oiba thaba sida senaba sing mathakta action lawgadabani amasum suspension of operation tokadabani hainasu kokomina demand tokhi adu hoskuina de miam paus matang se lusinjarge masum miam puna no update ngaminasi